All ASSAM Manipuri MEIRA PAIBI APUNBA LOB AMMPAL President Ima Ingudam Ongbi Sanathoi na Manung MATAM CHADANA Leikhidabada Federation of Civil Society Organization Focs Manipur na Awaba Phongdorakli Focs ki Acting President PM Yai Masahana Kudiak Piraga Thadorokpa Awaba Phongdorakli Cherol Amana Hai Ima Sanathoi na Manung MATAM CHADANA Leikhidabada Imuk Manung na Thengna Horiba Awabada Focs na Saruk Yare Leikhidabigi Thawai na Taibang Semba Mapugi Leikolda Ingna Pothaba Orisano Chahi Taret Kuntakpa Matamdagi Hongna Mapan Manipur Maru Oina Assami Tongan district Singda Chojaina na Kuntakraba Manipuri Singi Marakta APUNBAgi Pangal Ama Sagat na Chokthaba Leitana Mahang na Hingligay Matamda Honaramke Manipuri Mapan Lamda Kuntakraba Maitay Amade Maitay Pangal Singi Marakta Leiba Furuki Masak Kaitarakpa Ubada Ningam Taba Phongdorakli Masi Makna Assami Tongan Maitay Amade Maitay Pangal Singna Kuntabam Singda Chatuna Manipuri Ama Oina Aikugi Identity Ngakna Chatkadabani Haina Yamna Toina Hairamke Ima ase kang furuki khenaba leitaba Manipuri diaspora singi apunba pangal sagat pamba achangba luchingi amane mahangna hingligay matamda Manipur da thokhiba June 18 gi thauram yauna Manipur gi tongan bi isu singda solidarity utba oina saruk yaba laklamki haina charot asina makha tana Phongdorakli